TS Paul Manipur Women College Tasu Thabak ani Touramba Yaore. Kanglon gi wangmada lenga ki thabak ani Touramba singbu thigatuna kanglon chumna ama khaktamak taunanaba hotnarakliba thabaki makha tarakpo oina kupna thigatlakpadagi TS Paul Manipur Women's College Tasu oza ama thabak ani Touramba thengnare haina Federation Students Organization Kanglaipakna thadorakpa cherol amana khangalakli. Cherol asina TS Women's College Edeta Department of Physics ta Assistant Professor oina Puriba Thokchom Jayasen hairiba miyoi asina Senapati District ki maramda leiba Don Bosco College Edet Autonomous tasu Department of Physics ta Assistant Professor oina Oza oiramba Mahairoi Loop asina thengnare hairi. Hiramasiga mari lenana Mahairoi Loop asina TS Paul Manipur Women's College ki Principal amasung Governing Body da haizaraga thabak ani tauba oza yaurabadi masana yana ngallingaida toknaba khanghan yu haizabadagi masana resignation letter pishalambasu yauramle. Kanglon gi wangmada lenga ki mahai loisang singda thabak ani tauriba sing asigi matangda Manipur lengakna hakthingnana yengsinbinaba haizabaga loinana fesokna thigatlaktringaida thabak ani tauriba miyoi singna matam leiringaida thabak ama khaktamak tawbinaba hotnabinaba khangalakli. Karigumba Tosabidraduna Adumak Thabak ani Touramba Makhatana Thengnarabadi Maduda Thoglakpa Afafatagi Daita Masana Pugadabani Hainasu Mahairoi Loop asina Thadorakpa Cherolamana Makhatarakli.